Mining tabir khoi pun ok MS TV na taramna okchapga loyena Rajesh Kumar na khurumjari ngasigi maruoiba pauda Nagaland amasung Tripura da BJP ga chatminariba singna government semlagani Jenims da numidang pung 10 dagi ayuk pung 3 fawad pukhalakpa anaba singda lemna life saving hidak sing panghanba hokre Protection of Child from Sexual Offences Act amadi Adoption Regulations 2022 की मतंग दा वकल तामिलनाडु की थोरम पांथोक्रे लोयना बाबोई FC सोरा SFU कप 2023 की सेमीफाइनल संख्रे मेघालय नागालैंड अमसुंग त्रिपुरा असेंबली इलेक्शन सिंग दा वोट मसिंग ngasi thibada NDPP अमसुंग BJP की अलायंस ना नागालैंड द गवर्नमेंट सेमनब की दमक मांगजिल थारी त्रिपुरा दसु BJP अमसुंग मसिग चटमिनरिब सिंग ना अमुक हन्ना government samlagani adubu Meghalaya dadi hang government lak labayai hairi state asida NPP na single largest party oirbasu government samnabagi masing di suna phanglaroi dori north east ki state Nepal gi manung state tareta BJP amasung masiga chatminariba party singi government lairagani pau asi iringaida phangba report ki matung inna party singna lead toriba singdi Meghalaya da NPP na seat kunmanga da UDP na seat 13 da TMC na seat 5 da Congress seat 5 da BJP na seat 3 da mangjil thari Nagaland na BJP amadi NDPP na seat contract da NPF na seat ani atai na seat 3 da mangjil thadu na chatli Tripura da BJP na seat contract da Congress amadi left na seat 3 aduga TIPRA na seat 3 da mangjil thari state ahumaki house da seat humpu lay February 13 ta Tripura gi vote hadana kibani Meghalaya amasung Nagaland gi na February 13 ta vote hadana kibani hauze Chathariba Assembly Mifongi ngasigi session da House ki leaders oirba Finance Department in charge Chief Minister Nongthomam Biren na pass tawna na pukhalakpa demand sangi matang da Sugunu Kendra ki MLA K Ranjit na Forest Department ki oina kat motion thamladuna Manipur da hujik ching infom kaya da forest ki lam kaya koktholakle mafam kharada achobu ujau kaya yanthatuna tata truck kaya da puthok pusin tawbagi saktam Googles ki mateng na irai laina ubu phangle arapa sing mafam sing dadi laidana Imphal gi lambi sing da fawba athengma matam da tata truck kaya da ujau kaya puduna chatpa fawba yawre masigum sing asi phanana widamak forest minister na matam kaithopyu MLA masaga punna chatuna using phana naba hona si haiki amromda dealer sing that lairiba har sing verification tawraga department recommendation tawwa lawmi sing khakta da pigadabani atopa sing da piba yaroi haina mari leinaba sing da instruction pikre haina agriculture minister TS Bishojit na house thamkre wapam sing asi pangthokiba assembly mifomgi question hour gi session da MLA K Ranjit na hanglakpo hangi pakum oina agriculture minister TH Bishojit na phundokibani control item ama oiriba urea har asi thingnanaba karamba thorang paikhale state quota nataba urea har sing state asida kaya yamna pusilakpa laikre amasi hiram asiga mari leinana mioi kaya phagat kre haina MLA K Ranjit na hanglakpo hang amagi pakum perdana minister Bishojit na phundokibani ngasigi Manipur legislative budget session da senba sahi lising ani kulum da kunbari gi oina demand taruki apun wa senpam lupa crore lising ahum wa sopna humra taret lak
1,848 demand for grant oina state asigi finance ki thousu puriba chief minister Nongthomam Biren House da puthokna khanraba matungda yetnaba leitana pass tawkre ngasi house da pass tawkraba demand sing adudi environment and forest ki lupa crore chatret katara lakh humrani thoili sing marfu manga panchayat raj ki lupa crore chamaga yankhai taruk lakh marfu lising nipuni thoi horticulture and soil conservation department ki lupa crore marfu taruk lakh yankhai lising yankhai taruk tourism department ki lupa crore chahung marfu taret lakh yankhai mari lising tara minorities OBC and scheduled caste ki lupa crore chatruk kanifuma lakh humphumari lising marfumari amasung relief and disaster management ki lupa crore marfuma lakh humra taruk lising kuthani pani ngasigi voting and demand for grant disruption sing the opposition ki MLA ke Megasan Singha MLA ke Ranjit Singh MLA TH Lokeshwar MLA O Surya Kumar na tongan bakat Masan Singh pukhatuna khanaba asida saruk yaki Manipur Legislative Assembly ki budget session gi ngasi ahuba matamda Minister Health and Family Welfare Dr. Sapam Ranjan Singhana report of the Comptroller of Auditor General of India on performances audit of Select District Hospital in Manipur for the year ended 31 March 2019 paper house to table toki ngasigi session asigi oina question and hour session house the luireba tungda oinam assembly constituency gi MLA Rengbam Nalini na Mahut Minister gi pungning changchiladuna hojik athapa khul singdagi Imphal gi Khwairamal Kathel da manama sing puraktuna yonanaba hotnabada mari leinaba authority na akaknaba matam pibadagi thengnariba khujong chadaba kaya mayoknariba asigi matangda calling attention motion pukhatki matung tarakpada chairman of the committee on public undertaking Manipur Legislative Assembly MLA LM Khoktiana fifth the report of recommittee on the report of the Controller of Audit General of India for the year ended 31st March 2019 amasung chairman of the Committee of Village and Ethics Manipur Legislative Assembly MLA Rishikant Sapamna 36 the report of the committee of the year 2020 to 23 sing committee report sing house the presentation tauki Jennings Hospital da numidang pung tara dagi ayuk pung taret phawda emergency oina pukhalakpa anaba singda tha asigi amadagi lemna life saving ki hidak makhal khara phangnan ba hokre hidam asigi matangda ngasi Jennings ki director Dr. L Debenga Pami kharaga akhanana unaba amada director Debenna Jennings Society gi chairman su oiriba chief minister and Biren gi miyeng makhada Jennings Hospital na hospital authority doctor nurse amadi patient sing gi marakta apaba mari ama sagatnaba thabak kaya tawduna lakli masi manungchanna thasi amadagi hospital asida khudaki oiba anaba sing maru oina asok apan nangduna pukhalakpa miyoi singda tongan ba life saving drug makhal taranipan asi piba hore masi maru oina numidangi pung tara dagi pharmacy singna thong lonakhiba asina patient party amadi anaba singda thengnariba awaba kya asi yenglaga hudokpani maram asina hariba anova thorang asigi kanaba asi lamdam asigi miyamna lobiu amadi hospital authority gi maikaidagi su hariba thabak asi mai pakna pangthokpa ngamnanaba hidak pikhiba kudingi record loduna thamgani amadi hariba staff singna loriba record sing adu chummi natraga lali haiba adusu hospital authority na patient party da call tawduna inquiry tawgani maram asina asigumba Jennings Hospital gi anova khongthang asida miyamna su mapung fana support to view haiki internet pauseda any lakpa asokpa panma adugumba khoigi anaba singase masi khoi free of cost ta aikoina aja scheme ta tingandana khoigi anaba singase laimagi khoi pathabase hodokse masi khoi honorable chief minister khoi Jennings ki society ki president su oibiba sigi instruction magi advice matunginani sumaina koi ana basingsiga koi Jennings ta program tamda doctor ga duga koi relationship thanana ba ga nurse ka su koi relationship koi di patient party job thanana ba haibagi koi seda thabak tawjariba doctor sing nursing attendant sing asina koi di patient party sum patient da yamna phajana wasu haibinaba loina relationship thanana ba aluga patient party ki khudong sabsu oinana ba haiduna koina masigi scheme ase koina doksabni Jennings
मिटै मैटैबु शेड्यूल ट्राइब लिस्ट चलहनगदबनी लेंगाकना रिकमेंडेशन थागदबनी हाइना STDCM ना मतम क्या मवांगदगी चंगसिनदुना लाकपा खोंजंगी मखा चथरकपा ओइना ngasisu wangoi the human chain semduna kholaw ke lawkre मिटै मैटैबु शेड्यूल ट्राइब लिस्ट चलहनबा सेंटर दा स्टेट लेंगाकना रिकमेंडेशन थागदबनी हाइना शेड्यूल ट्राइब डिमांड कमिटी मणिपुर ना तोंगान तोंगान बा मफम कयादा मैरा पाइबी क्लब अमदी मियामगा खुसमनरगा खोंजंग चंगसिन बदा नतना खोलाव क्या लावरबसु हौजिक फमलिबा स्टेट असेंबली दा करीमत खनदबा हाइबसी यामना लाइबक थीबनी मियाम की खोलाव ताबी दुना अथुबा मतमदा रिकमेंडेशन थाबियो हाइना फोंदोखी मणिपुर लेंगा की डिपार्टमेंट ऑफ सोशल वेलफेयर डिस्ट्रिक्ट चाइल्ड प्रोटेक्शन यूनिट DCPU थौवाल सिंधुना नोमगी ओइना वखल तामिनबगी थोरम अबा ngasi DC complex थौवाल लेबा काउंटिंग हॉल द पांथोक्रे Protection of Children from Sexual Offences POCSO Act 2012 amadi Adoption Regulations 2022 haiba hiram da pangthokpa wakal taminabagi thoram aduda Thawal Jilla Parishad ki Chief Executive Officer Ketrimem Umananda MCS District Child Protection Officer Thawal Konjengwam Anita amadi Chief Medical Officer Thawal Dr. Y Nokul Singh na mathang sitna athoiba mithunglen thoram mapu amadi akhanaba mithunglen sing oina saruk yaki Legal cum Probation Officer amadi Child Marriage Prohibition Officer Thawal Rina Chanu Moirangthemna POCSO Act 2012 and Child Marriage haiba hiramda amadi Department of Social Welfare Saragi Program Manager Gyani Lakshmi Thungamna Adoption Regulations 2022 haiba hiramda Resource Person oina wangangki ngasigi thoram aduda Angalwadi Workers sing Mahiroi na singba kyasu sarukyaki ngasi upung nipal lom tarak pada Imphal More lambigi khudeng thabi post leiba kunsuba Assam Rifles na More rom dagi tholakpa eco van registration number MN01 AS 3626 gari asi sek tawuda gold biscuit taraga konana mioi ama fakre hari paraba sing adudi kg amaga gram chatruk humpurom oigani hari amadi malemgi kaithel da lupa lakh marifudra humdoi rom Henbagi oigani hari sanaga konana faraba mioi adugi maming swantak lunjahau wifi sahi kuntra mari apokba S Hemkai wifi Tenopal district ki manung chana leiba mare ward number 9 gi SM Langjol village dagini sanaga konana faraba mioi adu customs preventive force mare da kusinakre hari Imphal ki palace compound leiba iboyama sumang lela sanglenda hojik chathariba Yakhima Thoisuba Manipur Sumang Lila Festival gi aroiba namit oina ngasi Iramdam Manipur Artists Association imagi wasak ama haina mingtuan ba play utkre play sida maru oiba nupa gi saktam langli basing adudi tomal gi saktam da Khekman Deban Simrayu Jimiki saktam da Gitchandra Songtham Yawfa bagi saktam da Tony Akoi Jam Maira bagi saktam da Ratan Khekman Pungfa gi saktam da Sur Athokpam amadi Anthony gi saktam da Apakni Nupi ke saktam langli basing adudi irai leima ke saktam da oinam Arun Tanobi ki saktam da Sursan Pilangam Jimiki saktam da Somorjit Marang amadi Abesa ki saktam da Master Laishem bani Lila asigi thawai haptuna miyam ki pungning sumhatna na hotna da nupa khonjal da Babu Masa nupi khonjal da Kebisna tabla da Gandhi guitar da Momosa keyboard da Tomba Pedram da Bitesor Bansigi Arun music director Sograkum Arun Isai Mayek Ningombam Tomba Lila Aiba Okram Kunjo Amadi Lila Tambibana Gichandra Songthamni Imana ngasi Sanakiba Lila Asina Miyam da Pining Liba Paudam di Miyoiba Ikoina Inkalakpa Matam da Nuksinari da Saknakiba Wasakaya Amalai Punamak Sing Adu Ikoina Khanjilubat Taragasu Thamoi Shengna Sakna Wasak Oirabadi Tungloi Dabagi Maram Laite Adabu Wasaki Lipuna Fanasiana Pulabasu Laibakta Amatamlam Lagadi Pantung Yaudana Punsi Lipun Semkibasu Kayani Saknaki Wasak Aduna Maram Oiraga Atopa Yumbal Lambida Sanglabasu Wasaki Langdagi Karamna Nathoki Habadu Mayak Chenga Takpa Lila Ama Oiki Imphal District Central Forest Division Manong Chanba Nomaiching
Reserve Forest ki ngarian singi awang thangba nakanda ngarang nungthil yamna chawna lamai chakre mai adu matau karamna sakpano haiba khangdokpa ngamkibaga loinana lamai chakpa aduga mari leinana Forest Department na miyo ani phagatkhre Forest Department ki phangba paugi pauda lamai chakpa aduda singnaba mi haiba pharaba miyo ani adudi nandaibam tondon sahi nifumanga apokpa en manglem amasung Thaudam Michael sahi kudranipan apokpa ti Syam kawi makhoi animak Imphal West ki Kaisampat Dhobi masu lairak-tagini hari Paramiyo animak Andro Police Station da sinakhibaga loinana makhoi gi mathakta case amasu lokhatkre hari Pau sina makata na hai Numaijing Hill Range asigi Ngarian Bid Office ki manung chanba Iril Block Compartment number 27 ki area da mai chak le haibagi pau hek phangbaga Andro Police yauna Ngarian Bid Office ki staff sing ngafam adu sakchinduna lamai chakliba adu kannana honaki tungda Airport Fire Service ki team amadi JFMC Andro gi members sing tu laktuna mai adu kannana honaki nungthil pung manga khara henbadagi chakpa horakiba mai adu miyam aduna numidang waram pung 3 khar helakpada kanmangam ngamkhibana yamna sauna amang atadi thokhidre hari Conservative of Forest RK Amarjit ka telephone da wari sanabada mahakna hai ngarian singda ngarang khanghodana chaklakliba lamai asi nisa saba singna mafam aduda sangchiduna nisa chasinba amadi makhoina churup amadi maikena singba polam sing sizinaramba dagi mai adu chaklakpani haibasu khangbangambaga loinana ngarian singi marum oi mafam amada lairamba mioi ani phagat pangamkhibani mai adu makhoina thage yauna thakiba natragasu makhoina churup thakpa amadi makhoina sinaramba Maikhetagi chalakpani haibasu khangle lamai chakpa adabu kannanaba honabada saruk yakiba Andro Police Airport Fire Service Forest staff sing amadi JFMC Andro ki members sing bo RK Amarjit na thagatba phongdolapga loinana nisa sinnaba singna asigumba daita yaudaba thabak macha ama tawramba matamda leibaki oiba chouba amangba ama oiribani haibasisu isa isana ningsingbiu haina sumyamda appeal tawkhi Panbayabadi Central Forest Division ki manungda laiba Reserve Forest ki area singda maram chadana mi changba picnic tawba trekking chatpana singba yaroi haina Central Forest Division ki DFO RK Amarjit na order amasu thoktuna athingba thamkibaga loinana kanagumbana trekking na singba chatpa tarabasu Forest Division range natraga bit singdagi mangjaunana ayaba logdabani haikibasu laikrabani masida sunatana singda lamai tharamba sing phaba ngambada amadi masak takpa ngamba singda Baripur lengakna lupa lak manga ki mana pigani haina su Chief Minister Nongthoma Birenna lauthokpasu laikhrabani sahi khudingi sajibu thagi ahanba thangja amadi Numaijing numitta pangthokpa kongba maru laifam len khurumbagi thorom sahi asigi oinasu thase kunmanga amadi kuntarukta pangthoklagani haina umang laikan ba apun balub ukal gi General Secretary Mudum Manitona hogdrokli Hiramasiga mai laina ngasi kongba maruda pangthokpa pawmisinga unaba amada manito na makhata haduna nisingba thokro matamdagi hauna kongba marugi laifamlen sing asi mitei singi yamna maru oiba laifamlen sing oiduna lakli masina maram oirga sahi khudingi sajibugi nongma panba cheirauba loirakpagi ahanba thangja amadi Numaijinga Lonaba ahingda miyamna laifamlen asida laktuna sing karga sing asigi tongan ba mfamda leiba laifamlen singda khurumduna lakli loinana haukiba sahi khara asida maitei lainingbu thajaba mioi kayana laifamlen asida lakpagi changsu hengalakli phibam asidagi handaki lai khurumbagi thorom asi hena mai paknaba amadi miyamna lai khurumba lakpada hena khudong sananaba ukalna PEEL amadi yumnam khunogi tongan ba lup singa loinana handaki lai khurumbagi thorom asi sinlangani maram asina Dumit asida lamdam asigi miyamna lakpiduna senglaba laifamlen asida irat thani tawbiu amadi aikhogi amatta ngairba inat lainingbu yokhat minasi loinana thorom asibo asoi angam yauduna pangthoknanaba hotnabada state lengak maru oina home department nasu ukalda mateng pangbiu haiki ngasigi pawmisinga unaba aduda ukalgi VPM jila ngamba ukalgi treasurer Ais Bidyananda amadi apunba maitei irup Yumnam Kunogi Tomi Singsu Sarukyaki. Ukalna Sinzariba, Kong Maru Laifam Lengi, Yamna Maru Eva, Laifam Masida, Poimiam, Hupna Laikram Minanabagi, Sinzariba, Toromasida,
leipak ki tongan ba mafam da leibiriba laikai khul aduga akoi lining loop ki tongan leibiriba koi lining loop mayam aduga inat ki aduga loop leibiriba loop mayam singi miut singna masi laikai khun gi mayam na lakpiraga sigumba kong marugi lai khurambagi numit koi lakliba March ki tang kunmanga gi ahingdagi khuramba hobuduna nongmai jing numit tang kun taruk asida mapung phana khurungwadaba thoramasida saruk yabiu leipang miyamgi oina leiriba laifam ase ngasidi aikoi punamangna mayek sengna khanghogdabadagi laifam se mangkhiba yabagi akiba sulai maram asina koi leipak ki tongan ma mafam da leibiriba mayamna lakpiraga sigumba laifam asida lai khurambagi thoramasi saruk yabiu Sanabagi Pau Sora Football Union SFU na Sinduna Sora da Chathariba third SFU Cup 2023 gi ngasi sanakiba ahanba quarter final match da Baboy FC Sorana MSYC Moribu Panjal manga anida thoikre maipa kraba Baboy FC ki Panjal Singdu jersey number 10 Bikramjit na match ki minute taruk taratret amadi dipuri panda jersey number 4 akonna minute taratret amadi yang kai taret chanki MSYC Moregi Panjal Aniduna jersey number 21 Azona match ki minute tarani to amadi jersey number 9 Rias Khana minute kuntrama chat pada chankibani aroi bada Morepa Muhanna Nagaland amasung Tripura da BJP ga chatminariba singna government semlagani Janim State numidang pung tara dagi ayuk pung 3 forward pukhalakpa anaba singda lemna life saving hidak sing panghan bahukre Protection of Child from Sexual Offences Act amadi Adoption Regulations 2022 gi matangda wakil taminabagi thoram pangthokre loinana Baboy FC Sora SFU Cup 2023 gi semi final sangkre ngasi damak tadi PAODAM pijaba matang asida loishinjari mijeng tabir bukai punapu amukahanna khurumjari